CRPF Personnel ani hapda senaba KNFMCG Thongmintan Haukip NIA na formal arrest lawkhre. Sahi asigi April 23 Narayan Sena maningda CRPF Personnel ani hatkiba aduga Personnel ani amana soonkiba thodok aduda senaba KNFMCG member Thongmintan Haukip National Investigation Agency NIA na formal arrest lawkhre. India Today NE report amana hai Thongmintan Haukip Alliance Thamboi Haukip Alliance Roger formal arrest tongnaba NIA gi special court na permission pikebo loinana mahak NIA gi custody da thasi kunnipan phawa rimal lawthakibani mahak tonganba case amaga mari lenana Imphal airport gi sei asigi June 3 ta NIA na phaduna international investigation chathakibani mahak hujikchu New Delhi gi Rohini da leiba district jail da leiri mahak ki court proceedings sing adu video conferencing gi kuthang chathakibani haina paw asin makatari Sahi Nauribi Napi Msa Mahiro Amada sexual assault Chatharubagi Maralo Ozama Police na fa Sahi Nauribi Napi Msa Mahiro Amada sexual assault Chatharubagi Maralo private school Ozama Police na fare laliba Taramathoi Phabo judicial custody da remand Dr. Kare Hari NE Naugi report matung ina Thodogasi Technopol district Thokibani Sahi Nauribi Napi Msa Aduna Jinanjin sexual assault Chatharubagi Farungi Edudi Lam Thangkam Moringchan Maring Kawi Victim oiribin Napi Msa adugi mama mapana police da complaint ama thakalakpadagi complaint aduga mai lenana mahaku phagatkhibani masi police station gi team amana miyoi amana Pexor court ta tholaba matungda lakliba November 13 fawba judicial custody da remand lawthakibani court ki proceeding aduda special public prosecutor na phoktokhibagi matung ina victim oiribi Napi Msa adugi apokpina tha asigi kamathoda complaint ama police ta toraki complaint asida tha asigi Tara manga amasung tara terukta Technopol leba yum amada oza asina mahaki Napi Msa da sexual assault chathagi hairi Lam Thangkam Moringchan Maring haukiba October kumathoida police na masagi mayumdagi phakibani police na wahang pahang chathabada mahaki mathakta siriba maral adu masana yazaki haina su paw asina makatari EK Higher Secondary gi school gi secretary P Sharachandra phajankibada yaningda phongdoktuna wakat mifam chathakre sangafamda leba Enlightened Knowledge Higher Secondary School gi Secretary P Sharachandra bu hengang police na ngarang wari sanasi haina kauraga phajankiba bu yaningdaba phongdoktuna ngasi EK Higher Secondary School gi mairoi sing amadi hana EK Higher Secondary School da tamlamba mairoi sing na wakat mifam chathaphamkhre wakat mifam da saruk yakiba class 2 ki mairoi amana phongtokibada school asigi chana kanglong gi wamuda mairoi nupa amana sana namakak yalaga school karakpada Oja Sarachandra Mahiroi adu sana yaliba adu lokthoknaba khangalabasu Mahiroi aduna sana adu lokthokdana school karakpada Oja Sarachandra Mahiroi adugi sana adu loktokhankibagidamak police na wakatuna Oja Sarachandra bu phanba thong yaningde athu matamda condition amata yaudana Oja Sarachandra bu thadokadabani haiki EK school hana mahi tamlamba Mahiroi amana phongtokibada Oja amana Mahiroi amada ware atem haibasi Oja gi tafum tokpani Oja Sarachandra na mahak maram leitana politicize tauba yaningde Oja Sarachandra bu ngasi Oja Sarachandra na ngasi phawada mairoi singda akaiba amata taruktabani school asi class 12 ki exam da sei kudingi position holder sing puthokpa ngamlibani mairoi amana school gi chana kanglong gi wangbuda thabak tawbada wara watemba tawbagidama Oja Sarachandra bu phajanba yaningde haiki athengna phangba paw amada EK Higher Secondary Secretary P Sharachandra bail da thadorakre hairi Sahi Nauribi Napi Msa Mahiroi amada sexual assault Chatharubagi Maralo Ozama Police na fa Sahi Nauribi Napi Msa Mahiroi amada sexual assault Chatharubagi Maralo private school Ozama Police na fare laliba Taramathoi Phabo judicial custody da remand Dr. Kare Hari NE Naugi report matung ina Thodogasi Technopol district Thokibani Sahi Nauribi Napi Msa aduna Jinanjin sexual assault Chatharubadagi Farungi edudi Lam Thangkam Moringchan Maring Kawi Victim oiribin Napi Msa adugi mama mapana police da complaint ama thakalakpadagi complaint aduga mai lenana mahaku phagatkhibani masi police station gi team amana miyoi amana Pexor court ta puthoklaba matungda lakliba November 13 fawba judicial custody da remand lawthakibani court ki proceeding aduda special public prosecutor na phoktokhibagi matung ina victim oiribi nupamasa adugi apokpina tha asigi kamathoda complaint ama police ta toraki complaint asida tha asigi tara manga amasung tara terukta Technopol leba yum amada Oja asina mahaki Napi da sexual assault chathagi hairi Lam Thangkam Moringchan Maring haukiba October kumathoida police na masagi mayumdagi phakibani police na wahang pahang chathabada mahaki mathakta siriba
ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ARꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯨꯀꯤ ꯅꯨꯄꯤ ꯌꯥꯎꯏ ꯆꯤꯡꯅꯕꯗꯒꯤ ꯍꯜꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯁꯨꯒꯨꯅꯨꯒꯤ ꯂꯥꯡꯖꯤꯡ ꯑꯦꯔꯤꯌꯥꯗ ꯈꯪꯍꯧꯗꯅ ꯂꯧꯕꯨꯛꯇ ꯐꯥꯎꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯧꯔꯛꯇꯨꯅ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯒꯨꯅꯨꯒꯤ ꯂꯥꯡꯖꯤꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯌꯥꯗ ꯂꯩꯕ 38 ꯁꯨꯕ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯂꯨꯕꯗ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯔꯝ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ AR ꯀꯥꯡꯕꯨ ꯃꯗꯨꯗ ARꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯨꯀꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯅꯨꯄꯤ ꯀꯌꯥꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯛꯂꯤꯕ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯃꯈꯣꯏ ꯀꯦꯝꯞ ꯔꯣꯝꯗ ꯍꯟꯈꯤ ꯍꯥꯏꯔꯤ꯫ AR ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯈꯤꯕ ARꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯠꯇ ꯃꯥꯟꯗꯦ, ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯏꯁꯨ ꯐꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ARꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫